kappe do mo khata mo ning jang mi gi ba chima na chapin na bu ura ga khoi ta mo ning jang ba ai su ta mo do le ma di smai na am ning jang ma matam si pa ko di ning jang mi gi ba chima na chapin na ba lu sin na le mi na bu ura ga ai su do khoi ta mo le ma di smai na ai su ngai am ni ko ai su ke bam le ma ni ko Ema Leibak thawaina pontha pikharaba Athouba manungdagi Torbung Bazar Mamang Thingom Rocky gi apokpi mamana Macha gi Chahi gi kumol firoi pangthokpa ngamdana taibang pal thadoktuna chatladra haiduna angaubi amagum lehauri Kumbi Leirak Achouba Laishang Leikai Lampa Community Hall da hangliba relief camp da saidang laga leiriba Thingom Tomba Singh Chahi yankaiga manga amadi Thingom Onbi Sapana Devi Chahi nimfugani anigi Thamoi gi oiba paudam ama Kangleipak News Tengbang Lof KNTL na Meeyamda thamjari Thingom Tomba amadi Sapana anigi Macha ahumgi manungda machanupa ahal Thingom Rocky haukiba December gi tang mari English aniga kungu hundoida thokiba leibakki thodokta Ema Leibak Manipur gi damakta thawaina pontha pikharaba Athouba gi manungda mahaksu amani Leikhidraba Athouba Thingom Rocky gi apokpi mamasu hauzik blood cancer na maram oiduna kayam kuina punsigani haiba tambangamdana doctor gi hidak plangthak chaduna yamna wana lehauri Kuki singna makoina leijaramba yummai thadok bikibadagi leifam leitabadagi relief camp da saidang laga leiraba matungda Macha kainabagi maisakna angaubi amagum hinglingai charak asida tamthiraba blood cancer na maram oiraga awaba kaya mayokna duna lehauri Isa nae do na baje mapa nai di ko nga la nungai te ama nungai te pasagi problem ni chang baje mapa nai di ba dum chang ne ba ko sigi mathak sida isa ge chahi gi firoi ju puisal latre hai ama lai ama katningai upai leite isa sigi mathak aina nari mathak sida isa nu pi ji ai gi I khaga ai gi na ba ji ai gi layong ji khaga lawe ma sa ji yeng mangam de ju su ma sa ji test tau do mayam lai sa ji machi khuding gi ju kha mi sa nu pi je ai kari hai nu khamdre bai sa do la ga mama layeng ani nak ai la ga layeng ani ko mama na hai ram ni ni sa do lai tho ni upai lai ti ana ba ko ni kana ba hai ni ai te hai bam lai ti ya so si ba ne ba ai ji sa gi ba sa ga ngau ni anh chỉ biết một tung đi anh ấy bao nhiêu mua đang mua thì hắn qua đó Makhatana Thingom Onbi Sapana Devi na Kangleipak News Tengbang Lof KNTL gi thomi singda asumna thamoi sokna paudam birai Leikhidraba mahaki machanupa Thingom Rocky gi Chahi gi kumon firoi thoram asimatang pangthok chaningi icha gi kumon firoi asigi damakta upai leijadraba aikhoibu miyamna nungsibiduna angama mateng pangbiu haiduna KNTL gi thomi singda paudam birai icha gi Chahi gi firoi ju pusalaktre hai em lại như cả như cả mà dùng bằng thô như nghe mà hàng mà tiền là tôi bay lấy thế mà hàng mà khăn mà tiền tàu vì sao thì rồi gì năng năng vậy Aku tamu gila kaduri baca hi kuman tidak mayam angamba mateng pangbi na aku di mateng pangbiyo hai amale makata ngamnaba aku di kemta kem dare benina kemta ngamde dana mayamdagi mateng angamba mateng nijari mayamna angamba khatang mateng pangbiyo hai ni Hariba Leikhidraba Athouba Thingom Rocky gi kumon firoi nangnanaba Kangleipak News Tengbang Lof KNTL na angamba senfam khara mateng panglagani amadi miyamnasu angamba mateng pangbiu haiduna KNTL gi maikeidagi haijari